Image Pau the Ming Tabiri Basumbu Yam Anuradha the Bene Kunano Krumzari, Hause Maroiba Pauda MLA Tarana Saba Miho Damana MLA Nipumarina, Miamge Oiba Anobolenga Kamasemba the Yanare Haina, Governor Unaduna Zerum Bisham Cray. Party Manunga Papa Leader Kanbangam Drabadi Pajana Kalaga Pirasi Haina, Imagi Mairana Pondorakli. Tabon District Hospital, the Model Comprehensive Abortion Care CSC Center among us a Hambokre. Lunana, India, the COVID-19 case listing Matara Yore. How's the post on the busy? Status the President Rule Lerakpatha Ohom, Hen Krabagi Matungda, Nasitunga Tongamba Assembly Constituency Singe MLA Tarana Saba Mihuta Amana, Governor Aze Valaga, Unaduna Makoiga, Jaminanaba, MLA Nipumarina, Miangi Oba Nobolenga, Amasemba the Yanare Haina, Ibaserum Pishan Cray. Uripoga Assembly Constituency MLA KH Ragumani Kaisang Tom Assembly Constituency MLA Sapam Nishikanta, Yangram Assembly Constituency MLA Yunamba Radisham, Haruga Assembly Constituency MLA TS Radisham, Wangzing Tentage MLA Ponam Prozen, Mayang Impala Assembly Constituency MLA K Robindro, Wankai Assembly Constituency MLA TS Arun Kumar, Kairao Assembly Constituency MLA L Rameshwar, Tamenglong Assembly Constituency MLA Jahem Long, Panmai Amade Ketrigawa Assembly Constituency MLA Sek Nurul Harshan Yauna MLA Tarana Saba Mihut Aduna, Governor Ga Unaruraba Matunga, Pomisanga Unabada, Heruga Assembly Constituency MLA TS Radishamna Haikebada, Prezam Miamna. Pamliba Miamge Oba Popular Government Ama Semnaba Makoiga Jaminaba MLA Nipumarina Yanare Haina Governor de Cheron Pishalubani Haidiba Wapam Sinka Ase Governor North Toshalo Butanatana Preza Miangi Interesta Tawayaba Tabuk Sentogani Haibagi Tazaba Pirake Haike Masidanatana Ngasi Pisilaba Cheronta Ase Anova Lengaka Ama Semnanabage Clem Tobacambani Adubo Lengaka Ama Sembage Oinade National Party Ama Oina Center Lengana Sablakadabani Hainisupondoke Amadi Hadiba MLA Nipumari Ase Speaker TS Setabatana Mamamta Oina Wari Sabatanatana Makoi Nipumari Puna Unaduna Wari Shanaduna Preza Miamge Awaba Ase Konanaba Yanaba Adopura Kibani Haiba Wapam Sing Supodoke. Ramen Ware, Mamang Tam the Say any Mokobin and Loy, and I get Tam say any Omamus Lea, Maramorkan Pazazia, Ware, Seraque Governor, Tanazaraman. Oh, permission to come under what I do the Aquina Hazel and Morality. Aquidi expressed or Modern. Some things are within our control, some things are beyond our control, like what you Manuna Leva Kajarame, appointing on the opportunity. Don't take a look at the President representative or now, Taram Saluman. Thank you. Leaders Kanba the crisis tone bigano party Manunda Papa leader Kanba Ngamdragadi, Presasina Kalakapirese, Haina Imagi Mairage President as Suzatana Pondorakli. Wapama Singasi Imagi Mairage, Taumisina BJP Manipur Pradesh President Unaba Chaluraba Matung Manipur Press Club ta Pangtokeba Pogi Mipanda Pondokibani, Mana Makata Duna High Center na Sarkar Samlakpa Ngaidra Kasu Stena at the Mosembayai, Hausek Santa Ge Wapampa Ngaidaga.
leiba yaba matam natre center ge yaka ngairingaida miyamde wabana nongma kangdana henselakli semge haragade leiriba MLA nipu marina punsalaga sembada karishu leiba tabang nate hairaduna ngasi unakiba vice president secretary nersu lagleba megi tang kuntrada party office da apon bagi mifam lei haibagi matang dasu kupna khanake amadi imagi mairage maikedege leadership khanba matamda crisis thon bigano miyamge awaba asi ubiraga athobada sarkar semnaba honabiyu landam asige loisingba khanba matamda center ge mathau tade stena aduma khanba yai ngasiya yoke MLA tarana governor ga unaruraba matungda makuige MLA nipu maridi ready da leire haiba wafam thamlakiba adumak punna punsinduna thabako oina pangthongnaba honabi phongdoke mangna hai hauzak oidiba phibamba asida adumak thamgadaba oiragadi amadi leader khanba ngamdragadi assembly dissolve tawraga press election tawbana phagani MLA ge party ge drama toklasi party na leader khanba ngamdragadi praja singna khalaga pirase center na sanariba lila ase hanmale yade haiba ama khanganba aikoi punna lemina se phongdoke Tasing atopa community mana tu stop matam na du top matam na nuai ba pot nate state ki gari ni maite ki gari nate adu na basidi apun ba khongjang ma changjan minaraga center ki lila se mimang thon ba MLA mantri ki lila se mimang thon ba party ki lila se heman gire hai ba enough is enough hai ba do madu na ba gi power to praja ko puna ba lairi ba furu bire cha puna na chairman se hai ba gi damakta ngasi ki press briefing ase tawjabani Manipur lenga ke director health services Dr. Jambo Gonmaina ngase Thawan District Hospital da Model Comprehensive Abortion Care CSC Center ma hangdokre State Maternal Health Division da Thawan District Hospital amasung Institute of Social Research and Development ISRD ga khusamnaraka pangthopa center hangdopage tharamba aduda and Hemanta Director Family Welfare Department Dr. Wainokul CMO Thawal Dr. Seram Mina Advisor Maternal Health Division Dr. W. Rohini Kumar MS Thawan District Hospital amasung Dr. Achui Gonmai State Nodal Officer na matang sena tharungge athoiba mitunglen tharamapu amasung akhanaba mitungoina saruga ke tharamatuga mari lainana miyamda piba warolda Director Health Services Dr. Jambo Gonmai na hai ngasi Thawan District Hospital na hangdoliba Model Comprehensive Abortion Care Center ase Manipur khaktaginatana Northeast State ke ahanbani asagumba center ase district khudimaka hangnanabagi pandam thamle center asena unsafe abortion tobudagi misimina thopage chang hanta hanba ngamlagane haike Aikona kunai ase chakhatpa amasung manglongda sangchin balamdampa ama purangnaba tha amage amukta oirabasu pundana aikhoi masen tatokta sent tawminaba chumle haina moirang temperament hana mahiroi loba amage organization secretary oidamba aduga housing na laithagol lamsing lob triple L kakseng laithagol laika ge secretary ke thau puribana phondokre triple L na ahanba oina nomapanba Mipamba pangthopaga loinana class 10 amadi 12 ke examination da lekai adudage thoidok hendongna magwangna phanglakraba mairoisingda kudongwan piduna pungning thogatpage thoramda matake wapam ase pravina phongdokhebane kaksing laitagol leikai ge maira sangda pangthopa thorampa aduda lekai aduge hal KSH Manglem KSH aso amasong KSH sauba humna mayai tangbandang lengsen ke pangtoki bathoramge wahudopiraduna Pravina makataraduna hai aikhoi masen tathokta send taunaduna amaga award apata thokta send taunaba laikai ge khulge chakothorange matangda tha amada amuktang warabasu punna khana nainaminaba haiba asi tangai phadre aikhoi ngasi punsinba ngamdabana mina khudong saba loina logduna leide Pundaba yade apun bana pangane haiba wakalonda triple L ase linkhal tuna laika yasida matamatange awa ana taraba kayada mateng pangduna lagli makatarabada su hena mateng pangnanaba amadi laika yasige chakotharang kayage matangda laika ge miyam punna khana nainanaba ngasi ingage nongma pamba numit asidage horaga nongma pamba mipampa ase pangthokpani
Masagi sumatakta lekai asida leba class 10 amati 12 ke mark wangna phangla kraba mairoi singda kudupon pituna puning thogat bagi tharamba ase pangthopani pongdoke. Ngasi Tawan District Transporters Union asagi makada service tawduna leba Thawal District ke Tata Wingers amade Tata Magic ke driver amade owner singna Wangjang Bazar ke highway da thoktuna wakan mifam chathakre. Impal Ukron Lambi ge Gwalda Beda Center the force ke personnel singna Manipur thaduna satpai yaru haiduna state asage Paumi singda mathong hoktaba thong sing chatharakiba aduda Center amade state lenga ke makok thongba singna tumina leishinduna leriba asage mayokta yaningdaba utuna Manipur pumbagi oina kokomina miamga loinana changkongjang singa asibu sagulagtuna ngasige Tata Winger amadi Tata Magic driver amadi owner singna wakat mifam adu sathakebane wakan mifam ba aduda Tawan district Tata Wingers Tata Magic driver amadi owner singna ningtamna satuk sasan tobiya halu mitumna khulingba pamde Manipur thaba yaroi haiba India lenga ke thoksang yaningde haiba kolauke asulauke. Manipur State Transport MST bus tage Manipur wahai mutad hankibage mayokta Manipur ge governor na miyamda lale haizagadabane haibagi iho ngasisu makatana tonga mafam singda miyamna jangsan baleptri khongjang ge makatarakpa oina ngasi Imphal district ge prompat leiba DC tamna makai animak tage masing yamnaba miyamna thumsalake miyam adubo makatana changhandanaba masing yamnaba security na prompat turning amade kongpal Kongkampa Lekai Masinda Tatuna Tamke, Kolaukia Lautuna Lakpa, Kongsang Loy Sinka Adudake, Mihut Singna, Disiga Unaduna, Manipur Mutatpage, Matangda Tabak, Laukananaba, Disige, Kutangda, Lengata Memorandum, Mamam Pislam K. Panbayai Tasige Tangkunda, Ukronda, Pangtopa Mangasuba Sadulele Festival Gay, Paulurunaba, MST Basta, Pomishinka, Satpaki Lambida, Infaliski, Gwaltapi, Security Sec Posta, Matautaramba, Marisoba, Maharezimenke personnel singna MST Basta Thariba, Manipur Haiba, Wahi Adum Mutakadabane, Harakpadage, Pomishinga Paul Lautana, Halakibane, Masigi matungda army personnel singna satarike bathawongka adu yaning da bapongdukduna amzuna nomage oiba tabak lepge khongjang sangsin-duna lenga ke amade security ga mari lainaba pawphongba lekhibane thaudoka duga mari lainana kokomina akanba mongda yaning da bapongdukduna thasage tang kunmathoi gi aihing nongyai de ke horaga punipun pange jane strike sataduna thawong aduge damak Manipur ge governor na miyamda lale hajagadabane amade thawongka adubu Chathabada wareb lokhiba lenga ke makok thongba maru aina sub secretary security advisor amade DJP thabakdagi resign tawgadabane amade thawonga adubu haktengnana Chathakiba singe mathakta action logadabane haina puni pange matam thakibane thakiba matam pa fawada lenga ke maikai dege karigumba thabakta paikhalaktabadage Manipur ge governor boycott tawbagaloinana miyangbe khongjang sangsinba haina Miyamda Lauthokibaga loinana essential services sing natana Santranda government ke loisang sing boycott tawduna Tonglongsin bage khongjang sathaba haurakibani amadi miyamna disitamna memorandum bisan bage khongjang sing ka amadi EPC sing maithabage khongjang sathaba haukibani Masimasu miyamna khangpiyo haiba lakpini ba government ni haitiki lakpini ba ngasigi Uniform da lebini ba singa sibo Manipur thada ba kalama mafam da yaw ge ba gari yamta thepda akhoi gi maitai leba ki gari sibo Manipur thada da na thauba ta da di akhoi ga pharo dro adu ya akhoi ga ya da pibiro ba akhoi ya phama tangmai pa ai tha ba ama dau ge ama dau jara ke ba simak dang Imphal district ke Gwalta Bida army na Manipur khumsilaga chatnaba khangalakpage mayokta Changsilakiba khongjang khudingda sagwaminanaba kabi khulenge khunsa sangna matau oina kabi khulenda laiba laining thoputiba laibungda wasangmina khre tha amage nongma panba khudinge kabi khulenge laining thoputiba thogala kanglop kabi khulen development committee maira paibe amade club singna punna senduna khunsa sing laining thoputiba laibungda punba thauramge sadukama oina ngase supun ke
Kunjasang punba aduda haukiba megi tangkunda MSD bus Manipur haina thaba kumzilaga salu haina mahar regiment na harakpadage nauna mai haurakliba phibampa asina maruiba wapampo oina khanabagaloinana atai hiram su khanake tharamba duda sarugya kibasena Manipur thogaibe yaroi Manipura Ikaiba Piba Governor DCP Sub Secretary Security Advisor Pamthado O Haina Kholau Lauke Taronga Marilainana Kaibi Kulen Developmental Committee ke Advisor Al Gunendrona Pondorakpada Gwalda Be Thaudokadu Tarana Laude Manipur Haiba Irebaga Asi Leitre Haibaga Chammana Bathongne Thaudoka duke matangda ngasage mephamna kumna khanaraba matungda thaudoka aduke mayokta sangsilapa khongjang khuding sagonaba wasak longminabani haike Purgi manungda lejabani Manipur thabak yadabase kano haidana mayam sangjaliba khongjang khudimakta khoi achauba thogdang logani hadana ngase khoi lain thau puthibagi laikunung sida ahlamali imaiben mara paibi ima singna chingba loinamak yaugina khoi punna wasak lominabagi thawmama ngase se pangthok jabani Anirak Suba Amamban Numeta Haiduna Atobasange Ningsing Tauramp Ngase Sugunu Kendrige MLA ke Branche Yauna Sugunu Miamba Amadi Manipugi Tongan Tongama Mapam Sangdege Lakpa Miyokana Sarugi Aduna Atobasange Mapamda Hekat Lekat Tambage Tauramba Ngase Chingtam Community Hall Suguna da Pangthokre Pambai Sugununa Sinduna Inkumza Lisang Nekulum Doge Mege Tang Kuntare Kunipang Midangda Sugunu Amadi Serauda Kanghodana Kuki Kulai Piper Singer Satarakiba Yamna Tamtiba Taudoka Adudage Makatana Sugno Amadi Sero Kanadaba Manipurgi Miyam Manipurgi Mapamkia Dagi Lakiba Miyam Yauna Sugunoge Lampamda Tawai Takraba Suguno Dage Atoba Ahom Yauna Lampamda Tawai Katkiba Atoba Nipant Aduge Mapamda Ikai Kunaba Utuna Adoba Sinka Aduge Poto the Miyamna Leishu Katke Tarumduda Suguno Kananabagi Lampamda Tawai Takraba Singbo Awang Batakta Ikai Kunaba Utuna Atoba Sinka Adugi Imang Manunga Amadi Lampamba Aduda Tawai de Hingliba Asokpa Singdasu Suguno Miamna Angamba Kudon Port Supiki Tarumduda Pambai Sugunogi General Secretary Nongmai Tempe Inauchana Hai Atoba Singi Ningsing Nometa Rampa Ase Mapung Pana Pangtongna Ba Pambai Suguno na Suguno Mianga Loinana Amutang de Makoina Suguno Sero Gidamakta Tawai Pauba Kato Piramba Adu Gidamakta Atoba Senka Adubo Owang Batakta Ikai Kumnaba Utuna Anirak Suba Amaban Numiki Taramba Sepang Topan Tasigi Tangkunda State Ke Takta Pangtopa Siduri Festival Ge Paulo Bachatpa Paumi Puba Garida Manipur State Transport Haba Yaroi Haiduna Port Mahar Regimena Ulakiba Tonka Adu Yaning the Pongduna Kokomina Changchilapa Kongsang Sadukama Oinanga Sisu Standard College Kokomi Student Franke Miyang Makada Koisaunaraba Maheru Shingna Manipurgi DCP Security Advisor Amadi Sub Secretary Mitam Maithaduna Kongsang Changsen Bada Manipur Police ke Makedege Athingba Pirakpadege Nakal Anike Marakta Ngehak Mungna Kray Ningsing Bayai Lamdampa Asada Ladybus State Asage Basta Manipur State Transport Taba Yaroi Haidakpa Asimak Lamdam Asada Ladyba Miambu Singnabane State Asida Asagumba Tawong Chatharakpada Jenaba Mioshing Atuba Matamda Fagatuna Logi Oiba Cherak Biba Ngamdraba DCP Security Advisor Amadi Chief Secretary Moring Ground the Pamtado Amadi Manipurgi Governor na Manipurgi Miamda Lale Hazardriba Fauba Manipurgi Manitaliba Santrani Institute Amadi Officing Solonson Bagi Tabakso Sangsanduna Lakli Loinana Ngarang Kwakaitan da Leba Desamge Office Manipur Police Team Amana Laktuna Sol Lonsalambagi Tawombo Yaning the Pondoke Ngasi Satakiba Kongsangka Tuga Marilenana Standard College Kongbuge General Secretary Assembly Dires na Pondorakpada Siri Festival Ge Paulo Wachatpa Basta Manipur State Transport Haba Yaroi Haiduna Port Mahar Regimena Tinglapa Asimak Kanagumba Karana Insilaga Taropa Thawongka Amane Asigumba Janaba Yadraba Thawongkya Jatharak Laba Fawbada Manipurgi Governor Azekumar Valana Tumina Yengduna
leithokliba ase yaningde athuba matamda manipur ge miyam da governor na lale haina singdorakadabade amade lamdam masage mahiroi shinge yaifana bathabak tawriba mahiroi lupa amage office so loans lamba haibase leibang masa tadab ge thawong ka amane asugumba thawong ka ase makatana tawbigenu haina suphongdoke kasulai tana khanbugi mongda solai lamba du koi nuwaijade ramaduna madu kana matung ta amona history da leitana ba thokna ba kona biu haina hajeni kongjing je koi satri gi oina commission front commission wing amadi koi akun ma mahairoi gi oiba kongjang ma mu hena kan ma mu lakina hana Amaramda Manipur Police na solon slang kiba desamge mayai loshang asinung tent mahiroi shinka amadi kwa kaital akoi bada lereba maira paibi ima events na hadokre hiramasaga mari lainana desam Bisnupur district council ke president oinamba monana pondora kebada ngarangka Manipur Police ke kang desamge mayai loishang solon singka bage thawong ase yamna lujata thawong ne Desampa haibase mahiroi kunai amadi leibak miyam gi damakta yaifana balebani mahiroi loop asina tawriba thabak tawram kya asi miyam gi damakta ne Karak hana solon syllabasu adumak hangani state asige governor Zakumar Valana chatharakliba thawong singka asi aduba matamda miyam da lale haizagadabani so lonsenduna kokome student front ke Thongnabu kaidongnungda namsinduna thambangam loi amuka hena mayek sengba helakani lebak miyamgi yaifana bagidamakta songthorakliba ibung ipa sengadamak machant aikhoina matam punamakta songthortuna lepkani pressure group amag odiba desamgi may loshang so lonsen ba haibase miyamgi kholaw namthabane amadi machin men bane haina phongdorakle sangchili changchina baisu leptana su leiri aduga Ibung ibasingda awaba piba pangdu leitadana hojik leitana tawriba singje ibung ibasingda so asopamda leibya ibung ama sokpada machan chama tholaga ibung gidamakta akhoi leiri habase utkani ngasi da sam office thongro labasu akhoi na chapchana ibung singi mathau ibung singi mosila kan akhoi chapchano office thong hangani Kachai Lemant Andro Pineapple Festival Sirulili Festival gumna iru hai kumai ase state ke kumai oinaba marilenaba loishankha amade angam athausina simbiyo haina farmers club sunusipage president Lystrom Sangkomana phondoraklei farmers club sunusipaina sinduna haukiba thasage tang kuntarutage hautuna sunusipai market complex da numin mangane pangthokadaba mari suba iru hai kumai ge ngase numit ke humni chanba numita lomi sangda awareness pibage tharamda wafam se phondokhibane Mana makata ki bada Bisnupur district ke manung chanba sunu sipai kholda English ang chamapan marputra taruktage lomi humbudra ke imong manung na iruhai thaba hauduna amadi mathang tamduna hauseti iruhai thaba ningthina hairaba potok pada mai pakpa khulama waire aduga khul asida iruhai kumai watermelon festival mamangda ahumla pangthokrapa matungda matang khara lebloraka handaka amok mari suba iruhai kumai pangthopangamlei khulasina chahi amada metric ton chatruk he hena iruhai su putopangamle maramsina khula asage farmer singna semleba farmers club sunu sipaina pangthopage mahuta lengangna iruhai kumai ase pangthopiragadi lomi singna suban nombada amade senthok henganambada asoba mateng oigani aduga sunu sipaida iruhai putoktuna lomi singna senthok hengadanba ngambagom atai lamsingdasu Lomi singna angaba thakta honaduna putoklase amade chinjakta me pantang daba lam ohelase haike Tharomda Water Resources Department ki e-tolerance saka kishanta Mosa Bisnupur District ke Secretary Irengbam Newton Pobala Gram Panchayat ke Pradhan Ningthausam Ranjit New Life Foundation ke Secretary Dr. Lamabam Moirang Police Station ke OC Khaidam Razent Kanganba Veterinary Department ke Dr. Sunita Ngangbam Dr. Amp Leibangan B Dr. T.S. Rina Devina Athobe Mitunglen Singh amade Wangang Rishing oina saruya ke Tharomda focus group maintain health and psycho social
counseling and motivation to drug abuse haibagi matangda lomi singda awareness piki loinana akang ai singna lawu singo bagi thabak tawna sergeant loiduna karamna hena chathoka puthokane amadi sergeant da naba lainatina kya de ngaktokane haibagi matangda wangangki Sajik Thaba Sinta Sanathoibe Turel Chokhat Love Athoibe Celeb Group Pari Imam Celeb Group Korohanba Celeb Group Drobadara Celeb Group Amade Anoba Kongtang VLF ke Ate Celeb Group ke ana stol ke hangduna Iru Hai Kongdromb Myrent Thabe Max Melanet Singba Chinja ke Potoke aso Putoktuna Ulle Loinana Manipur ge tonga ba district sing de ge meoi kyana iru hai kumai yengbalang nakhi ngasi jiri development organization zdi ona sinduna jiri pange babu parada leiba jiri ima maira paibi apun ballob zimpal officer jiri organization zdo ge kundare suba mapokumat nume thoram mapungphana pangthokrai Ngasagi Tharampa Asida ZD Development Organization ZDOG founder Publicity Secretary Namaira Pampa Buddha Chandra Singh ZD Development Organization ZDOG President Ilangbam Dewan Singh ZD Development Organization ZDOG founder General Secretary Dr. S. Arun Kumar Mangang ZD Development Organization ZDOG founder Vice President Dr. T.H. Somarendra Singh, Jiri Ima Mairapaibi upon Balob Zimpal President Longsambe Mola Devi, ZD Development Organization ZDOG founder advisor Amadi X, Adiksha Ziribam, KH Janaki Devi, Amasung Jiri Development Organization ZDOG founder member Amadi, Administrative Committee Dipong Gram Panchayat Kisu, Chairman RK Nobin Sana Singna, Mathang Sina Chief Guest President Amasung Guest of Honor Oina, Dais the Pamke. Tharamasi makha chathakpa oina dignitary singda ikai khumnaba utpa oina nampi khudol tamkhiba loinana tharamba ase haudokpa oina tharamba ase gi chief guest and Buddha Chandra Singna maira chukhake tharamasi ge matung tarakpada taramna opge waron thamba loinana tharamba ase gi nungi oiba warol pk amasung Hana Jiri Development Organization ZDOG Thau Bobiramba Lekhidraba Singge Maphamda Nungaitaba Amadi Ikai Khumnaba Utpa Oina Minute Ama 2 minute lepki ZDOG founder advisor Amadi X Adiksha Jiribam ke H Janakina Haikebada Manipur Amadi Jiribam da Leriba CHO Singh Ase Miyamna Punsinde Harabasu Aruba Tankaktade Soidana Punsingane Haiba Thazai Amasung Manipurgi Dongsop Thong ko Oriba Jiribampa Asadala Riba Singna Matamda Aikoi Asamda Chatpa Pau Kiba Matam Lai Adu Oiragadi Aikoi Kari to Watai Haibasi Kanaba Matautai Aduna Jiribamda Leriba Organization Singna Tawataba Taudang Kamna Lay Tawatabu Santi Laira Kanda Miam Punna Honaduna Chokotpo Oigane Aduna Aikoi Punna Leminaduna Jiribampa Amadi Manipur Kanba Mipung Kudimake Taudang Haike JDOG President Ilangbam Dewan Singh na Haikebada Hausagausi Jiribamda Sen Tokpage Lambi Asi Lairabana Sarugyam na Leibanina JDO na Tongan ba Agriculture Department Singh Dege Lauduna Praja Singh de Pizai Hausik Jiribamge Praja Singh Bazar Asi Nganna Lonsin Banina Yamna Sothaba Ama Odagle Jirida Ladiba Bazada Port Yonbage Matam Singh Yamna Tenba Amadi Amaramda Jiriga Tangnana Ladiba Jiriga Dati Yamdrapada Pungtara Taramatoi Pawadi Adumba Hangi Aduna Ziribam Bazar Ase Pungtara Fauba Hangba Yananaba Zediona Honazari Hana Pondoke Loisalakpada Jiribamda Ladiba Pombi Singda Asamba Kudum Pot Tamduna Puning Tawake Matung Miam Punna Lugland Amasu Chamina Duna Thoram Mapung Panalotion K. Maite Council Morege Executive Council Ge Member Oibidamba Lais Trump Mani Yamana Awabakea Kamina Duna More the Gilansan Minaraklaga Wangzing
Kodompopi Relic Camp ta masage anaba amana maram oiraga manung matam sadana ngasi leikidabada Maitei Council Morina thamoi songna nungaitaba phongdoksari leikidabage thawaina mapuge khuyada ingne chingna leba orasano haina mapugi mafamda nichari amadi leikidabage mathom mangam pangthokpada saruk yakhiba singbu so Maitei Council na Morina thagapa phongdoksari haina Maitei Council Morige cherolamana haire Numinini ki oiba nongsup ngakpage GD Women Multi-Purpose Cooperative Society Limited Ziribamba Cluster Level Federation ki Managing Committee sangi oiba Bizant Building Exercise ngasi MSRLM Jiribam District ki loisang da hodokre CLF Jiribam ki MC Shingna Sana yingba mingda yimpampo oiraka pangthokleba training ka asida Nungaiba nupi nungaiba imong ka amadi nungaiba khungang oirang nabage tangai padana changba hiram maikai tarada yimpamo oiraga nungaiba manglanta ama chahi kharige matungda oirang naba kayaching khananai nake CLF Bizant Building Exercise panglaba CLF singe MC Singna Jiribam Block da Ladiba BLF taranipanda amok takpi tambiduna holistic development anana puna chakhaminanaba iramdang khunai ama oirangnabage panam thamle ngasagi Bizam Building Exercise sida resource person to oina wahengbam premchand district in charge MSRLM Jiribam Purala Pump Sanatombe Amadi Babina Begamna Sarugya Kebakaloinana Jiribam Block cadres community facilitators singnaso mateng pangke Thasigitang kulumdoidagi kumari phoba Bangladesh South Asia ge Dhaka da pangthokeba Excel Sport Promotion ge champion title Laura Karaba Aztecs Sport and Fight Studio ge coach su oiriba Manipur ge professional boxer Dip Laishram ngasai Manipur International Airport thongkre miamna mahaputaramna okre hairiba event aduge 90.6 kg cruiser weight category da deba Laishram ga Bangladesh ke boxer Haramia ga lamba thengna kebani Deb Laishram na India ge amadi lamdam ba asige choba mai purakpada Aztec Sports and Fight Studio ge maikai de ge haraute am baso phungdorladuna mako haraute amna okay Keronjit Maitei Laikidabagi Chahi Ani Subage Kumon Tauranga Marilainana Imong Manunga Amadi Mahaka Loina Tinaremba Sanga Punna Sinduna Imalaiba Kedamota Katoklaba E Haibathimda Blood Donation Camp Amabang Thokray Donation Camp Asida Puna Dona Taramangana EPK Laikidraba Mayang Bampa Keronjit Maitei Apopa Mayang Bampa Brojan Maitei Pangal Tabi Awang Laikai Haukiba Chahi Lisingani Kulumdoi Megi Tanka Ahumda Chinkuke Narco Terrorist Singna Chatharakiba Aggressive Manung Channa Megi Tanka Kunipa Lisingani Kulumdogi Sugunurgi Launchingda Chatharakiba Lanpamda Kun Ngakpada Laikidabani Laikidraba Athoba Asage Thawaina Ingna Chingna Lainaba Amadi Chahi Ani Helaba Lanta Ase Amata Oina Tengnaduna Manipur bu Thugana Bahonarak Pasingka Asage Chapsaba Pakompiduna Imal Laibaki Saktamba Kaidana Thananabage Pandamda Kemas Pangthopani Hairi Megetang Kundaret Pawada COVID-19 ge active case ke Masing Labaka Sida Lisanga Matara Yaure Anova subvariants NB1 8.1 amasung LF7 khandopage thabakanna lokholingai manungdani patnada miyogya test tabada positive oiramba case mari thenaki masi tharaka lebaka sida active case ke maseng lising matara yaure haina patna magistrate Chandrasekharna haike Mana Makatana Pondo Kibada Miamna Mikop Nahom Singna Lebiu City Aduda Leba Government Hospital Singna COVID-19 Tengna Nabasem Saduna Lebiu Pamung Oxygen Hidalang Taka Amade Vaccine Marangkaina Tanum Nabaso Kangan Kre Hairi Israeli amasung US na sagotpa eta foundation da amana Gaza Strip ke distribution da site amada pochai yantopage miam punba mafam da Israeli forces na nongmai kapsan bage thokdok da mioi amasire
Nipunipan sokre haina gazage hal ministry na phongdoke porchai gen thorle ba mapampa aduda miyamna namthektuna jangsinarake hairi Associated Press journalist amana Israeli tenke makol amade nongmai kapage makonta ke military helicopter amadage nongmai kablakpasu ke haike UN Human Rights Office for the Palestinian territories ke head Azit Sunghena Geneva da pangtopa press meet amada phondoke bada nongmai kapage thokdokta miyoi niputare soke Israel na tongana thokpa cheroldana makoina air strike tokibadu Iran vacate Houthi rebels na Israel da missile kayana attack tokibadike Yemen ke capital Sonada Liba International Airport attack satkebani rebel singna sijananaba aircraft thugai kre haire Hausak sanbege pau pizari Sek Babu Macha Memorial Trust na sponsor Toba amade All Manipur Football Association na sinduna punna tim tarani pana saruka yaduna group ani thongna khaidoktuna lamlongka artificial turf ground ya chathariba ani Super Premier League 2025-26 ke ngasi sanekeba ahanba match amopa moiranga amade IYFC Imphal anina lamba tongna khiba match aduda amofa moirangna IYFC Imphal Pani amada maithiba pike amadi anisuba match oina emba carbon langkai amadi nuisa thangmaiban ani akan mamong da lamba tawnaduna sanekeba matchtana emba carbon langkai na nuisa thangmaiban bo pansent amasinoda toikre loinana legasige hayenge match oina nungthengi pong 12 makai taba matamda FCR none amadi AFC angthana ahanba match Sanaraba matung ka anisoba match oina nungtingi pungko ahum taba matamda aba Ketrigao amadi SSU singzamai ani lamba tawnaragani hairi All Jiribam Sport Association SASN Sinduna Jiribam High Secondary School sanabungda timtara mapanna sarugyaduna saniriba pause Satish Chandra Roy Memorial Mini Bowls Under 13 Futsal Football Tournament 2025 ke ngasi sanikiba preliminary league round match ke ahamba match da UPC na PS Jibu goal mari ani suba match na Ichen Club na Uriten Club goal amasunoda aduga om suba match na leg A na RCCbo ahumpa anida maithiba pk hayenungtin pungka anima khaitaba madamda preliminary round match ki ahanba match ta YLC ga leg B anisuba match nungtinge pungka ahunga minute taramangada Oriental Club ka Manganta Club amadi ahumsuba match nungtinge pungka marida Jen Club ka PSD ga sanagani Hausegaroi badamaroi bapa omane bizari MLA tarana saba mihut amana MLA Nipu Marina miamgi oiba nobalenga ka ama sembada yanare haina governor unaduna cheron pishen kray Party manungda apaba leader kan mangamdragati parsana khallaga piresi haina imagi mairana phongdorakle One District Hospital da Model Comprehensive Abortion Care CHC Center among us hangdokre. Doinana India da COVID-19 case listing ama tara yaure. Imis PAODAM asegede matang sedaloi chere meng tabiri besungpo amukah na khurum sari.